ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯤ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯁꯤꯌꯥꯔ ꯑꯃꯃꯝꯗꯪ ꯑꯣꯏꯔꯕꯁꯨ ꯇꯧꯕꯤꯔꯝꯃꯨ. ꯃꯗꯨꯅ ꯋꯥꯔꯤ ꯄꯥꯖꯔꯤꯕ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯖꯒꯦ. ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯅꯤ. ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ. ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ, ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯈꯔ ꯄꯪꯇꯛ ꯇꯧꯏ. ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯔꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯌꯦꯡꯋꯥꯏ ꯂꯩꯕꯥꯛꯀꯤ ꯁꯥꯁꯜ ꯇꯧꯕ ꯉꯝꯍꯧꯅꯕ ꯈꯔ ꯁꯤꯡꯒꯠꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯊꯝꯂꯝꯃꯤ. ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯄꯨꯔꯒ ꯂꯝ ꯀꯣꯏꯕ ꯊꯣꯔꯛꯂꯤ. ꯃꯐꯝ ꯀꯌꯥꯗꯅꯤ ꯃꯈꯣꯏꯅ ꯊꯨꯡꯂꯨꯔꯤꯕ. ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯊꯨꯡꯂꯨꯔꯒꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩ, ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯐꯪꯗꯕ ꯑꯋꯥꯕ ꯃꯐꯝꯗ ꯊꯨꯡꯂꯨꯔꯒꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯆꯥꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯄꯣꯠꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯔꯝꯗꯦ. ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ. ꯈꯨꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯍꯨꯏ. ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯐꯖꯔꯕ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯂꯕ ꯍꯩꯄꯥꯜ ꯂꯩꯄꯥꯜꯁꯤꯡ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯪ ꯁꯪꯉꯤ. ꯃꯐꯝ ꯑꯗꯨꯗ ꯁꯤꯠꯂꯤꯕ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯄꯨꯝꯏꯪ ꯍꯦꯛ ꯏꯪꯍꯜꯂꯤ. ꯑꯗꯨꯕꯨ ꯂꯝ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯤ ꯑꯃꯠꯇꯗꯤ ꯇꯥꯕ ꯎꯔꯝꯗꯦ. ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ. ꯌꯨꯝꯁꯨ ꯑꯗꯨꯃꯛ ꯇꯥꯕ ꯎꯏ. ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯔꯕꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ. ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯤꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛꯅꯆꯤꯡꯕꯗꯤ ꯑꯗꯨꯃꯛ ꯂꯩꯕ ꯎꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯤꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ. ꯀꯗꯥꯏꯗ ꯃꯤ ꯂꯩꯔꯕꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ. ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯦ. ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗꯁꯨ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯒꯤ ꯁꯔꯨ ꯁꯔꯥꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯁꯅꯊꯣꯡ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯁꯔꯨ ꯁꯔꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯕ ꯎꯏ. ꯀꯤꯅ ꯀꯤꯅ ꯃꯈꯣꯏ ꯃꯅꯨꯡꯗꯤ ꯌꯧꯁꯤꯜꯂꯨꯔꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯆꯪꯂꯛꯂꯦ. ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ. ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯤꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯂꯦ. ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛ ꯃꯤ ꯂꯩꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯈꯣꯏ ꯑꯅꯤꯗ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯂꯤ. ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯃꯩꯅꯆꯤꯡꯕ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯑꯦ. ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯃꯩ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯊꯣꯡ ꯊꯥꯛꯇꯨꯅ ꯁꯦꯝ ꯁꯥꯔꯤ. ꯈꯪꯍꯧꯗꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗꯒꯤ ꯏꯔꯪ ꯂꯪꯕ ꯃꯉꯥꯜ ꯑꯃ ꯐꯥꯎꯒꯠꯂꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯉꯥꯜ ꯑꯗꯨꯗ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯊꯛꯀꯠꯂꯗꯨꯅ ꯈꯨꯠꯇꯨꯅ ꯈꯨꯝꯖꯤꯜꯂꯒ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯅꯗꯤ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯗꯤ ꯎꯕ ꯐꯪꯂꯝꯗꯦ. ꯈꯪꯍꯧꯗꯅ ꯃꯉꯥꯜ ꯑꯗꯨ ꯍꯦꯛ ꯃꯝꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤꯕ ꯃꯃꯤꯠꯁꯤꯡ ꯑꯗꯨꯅ ꯎꯍꯧꯔꯦ ꯂꯤꯟꯖꯥꯎ ꯑꯃꯅ ꯆꯠꯈꯤꯕꯗꯨ. ꯃꯈꯣꯏ ꯑꯅꯤ ꯃꯆꯤ ꯂꯦꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯤꯟ ꯑꯗꯨꯅ ꯆꯠꯈꯤꯕ ꯌꯦꯡꯗꯨꯅ ꯂꯩ. ꯂꯤꯟ ꯑꯗꯨꯅ ꯍꯦꯛ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒ ꯏꯔꯪ ꯂꯪꯕ ꯄꯣꯠꯁꯛ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯔꯝꯗꯦ. ꯃꯔꯝꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯈꯥ ꯇꯥꯅ ꯈꯟꯊꯔꯒ ꯇꯤꯟ ꯌꯣꯠꯊꯔꯒ ꯇꯧꯕ ꯊꯕꯛ ꯍꯥꯏꯕꯁꯤ ꯁꯣꯏꯒꯟꯗꯦ. ꯅꯨꯃꯤꯠ ꯑꯗꯨꯃ ꯃꯈꯣꯏꯅ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯆꯥꯔꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯟꯃꯤꯟꯅꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯤꯟ ꯑꯗු ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯌꯥꯏ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯑꯃꯨꯛ ꯆꯠꯈꯤꯕ ꯑꯗꯨ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯎꯍꯧꯔꯝꯃꯤ. ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯒ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯅ ꯊꯝꯂꯝꯂꯤꯕ ꯌꯥꯏ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯂꯝꯃꯤ. ꯌꯥꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯨꯅ ꯍꯦꯛ ꯂꯧꯈꯠꯂꯒ ꯄꯥꯏꯈꯤꯕꯗꯒꯤ ꯂꯤꯟ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯈꯤꯔꯝꯃꯤ. ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯂꯤꯟ ꯑꯗꯨ ꯃꯃꯤꯠ ꯎꯗꯦ. ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄꯗ ꯃꯃꯤꯠ ꯑꯗꯨ ꯎꯔꯤꯕꯅꯤ. ꯌꯥꯏ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯀꯔꯤꯝꯇ ꯎꯗꯅ ꯂꯦꯞꯇꯨꯅ ꯂꯩ. ꯑꯁꯣꯝꯗꯅ ꯌꯥꯏ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯂꯨꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯎꯔꯛꯂꯝꯃꯤ. ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗꯁꯨ ꯅꯨꯄꯤ ꯑꯃꯅ ꯃꯀꯣꯛ ꯑꯗꯨ ꯇꯨꯝꯊꯣꯛꯂꯒ ꯃꯁꯝ ꯃꯅꯥ ꯍꯥꯠꯇꯨꯅ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃꯁꯨ ꯎꯔꯝꯃꯤ. ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯨꯝꯊꯃꯤꯟꯅꯔꯛꯂꯦ. ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯏ ꯑꯗꯨ ꯄꯥꯏꯕꯅꯤ. ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯨꯝꯕꯗ ꯀꯔꯤꯁꯨ ꯆꯣꯠꯇꯦ. ꯑꯗꯨꯕꯨ ꯌꯥꯏ ꯄꯥꯏꯗꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗꯤ ꯏꯁꯤꯡꯗ ꯆꯣꯠꯂꯝꯃꯤ.
Adudagi mantri macha adu amuk hanggatlakduna yai adu ningthau macha aduda paihalaga mahakna ningthau macha adugi makhut adu samduna makhoi ani punna chatpada so tabra haini yenglami jodre kari su tawdre makhoi animak pukri manung aduda lakminnare aduga leiramliba nupi aduda mantri macha aduna kari gumba matahangchagi nupi adu khangpre khangi mafam aduda atopa taibang mioiba magi khonjal tabaduda phat laithorei kanano mafam asita karamna lakliba aikhoi yai asigi mateng na lakpa ngamjabani ai lebak amagi mantri machani aduga itausina ningthau machani khulla sigi mafam kudimakta ikhoina chattuna yengjarure adubu miyoy amata laiba ude masibu karam tawribano amukta mayek sing haibiyu oh ai haisage khulla sigi miyoy pumnamak lena sina chik chik tuna loina hat krabani aibudi bahakna nungsi haiduna mafam asita thabiribani lakliba thanil numit ase aikhoi ani gi lohong manumit aduga amana ibung nakhoi anina karamna yai asi phanglibano ningthau macha aduna yai adu phanglakibagi wari bomba nupi adu dhairami aduga lohongba adudi isana apamba oibibra karamna di pamluni aigi ima ipa sagaina taipum namak loina hatkiba mangonda aigi punsi asisu pamda thumak len batare aisu lebak asigi Rajkumari ni matam phana panthau magi masai golda ki namamna laisa tamjarambini adubu phatraba mahakna pumnamak manghan bikrabada thawai asisu singamda mafam asida lumak leiramlibani ningthau macha aduna kaplagano kari sukhalagano haujikti nabung aikhoi lakledana mantri macha aduna amuksu yengo ichal nabung aikhoi wa haige manataw hairaga makhoi ahum lilla dugi akuba marol khangdoknaba wafam kaya matanarami aduga mantri macha aduga ningthau macha aduga pukri mathak aduda kakhattuna yai adu hanagi mafamda thamlaga makoina hana leirama mafam aduda chatki yai aduna hanagi mafam aduda thamlabada ngasai makai lambi pumamam kai tumina leiramba lil adu mayum tamna chelaklami aduga mahaki nupi aduda hanglami taribra ngasi mafam asida kana laklami haima kaidau birabake asuk yamna fingbiribadawa kana su laktena ai lambi mangduna leirurabani aigi ai ase kanagumba mana pairamba male oh kasai makai ok amana kana khomgi khonjel ditaki ok aduna laithekpagi oirnida adugi oiramlagani ngasidi aigi wakhalse kainomi tawtawi lahongadabasu kushilaktre kari tawraba lahongbu kushilaktabagira nangna wakhalama itawtawi hairibado nate aikhoi ani se mafam asida punna laiminaribani aigidi nangna tana kana sulaite nangna somna lambi mamkhra yon halaktrabadi ai itomta pukri manunga sida karamna lehawgani nangna yai ase pudana jatke hairabasu pukri manunga se ising ngakta ngai hawrani aduga nangna halakitaba mikuptadi aina karamna lehawba madugi damak nangna karisu wagano aidi kaidau nundasu sigadaba laite aigi lambina numit amamam krabasu aigi ai asina leibak makhada hek leiri makai aigi sakti lei mathangi ayupta ai adumak mamlambadagi yai adutamna lakpa ngami yai aduna leibak makhada thamkhidaba thoklabadi phizida natraga karigumba posak amada thangkatuna mathakta thangkatkiba thoklabadi aigi sakti karisu laite masi nangkhaktana khangadabani oh adamna haibirabadi aigi wakhalse yang hek yang thui phare ngasigidi lambi sumam lore hairabanina waram lagani pothabiro mathangi ayokni yai adu hanagi matawgum mahaki yai adu pukri mapal adu thamlamlaga hanagum masinjak thiba satkre mahakni hek satkre khangbaga
marup ani adu kumtharakduna nupi adugi manakta laklami. Nupi aduga makhoi ahum punna pukri mathak aduda kakhalakduna mafam amatamna yamna thuna chatkirami. Phana sangnadi lakle makhoi ahum adu waraduna khongnang amagi makhada potharami. Yai adu mantri macha aduna paibani. Ningthau macha aduga Rajkumari adugati waman bana khongnang aduda nga aduna tumthakre. Aduga yai pairiba mantri macha adu yai aduna karigumba laibak makhada hek thamba thoklabadi lin adu laklaga makhoi bu loina hatkragani haibasigi akibana mahak tumba yaramte. Mahakki fizi aduda yai adubu punsilli adu oirabasu karigumba fizi adu mahakna tumthakrabada laibak aduda thengkrabadi soidana awaba tagani khanbadagi mahak fizi adu khut aduna paiduna adumak mamit panglaga khongnang aduda ngaraga leirami. Ahingi batam oisilakle mantri macha adu tumba asumak yaramde. Makhoina ngariba khongnang adugi mathakta kwak pitambor matai manaugi mayumni. Kwak pitambor matai manau ani adu ahing aduda wari sanarami. Mayamna khangnanaba haisaramgi pitambor haibasi lai haktaktagi leiraklaba mirolsu lairolsu suna khanglaba kwakni. Kwak laba aduna yengu nupi tumliba Rajkumari ase nungshidra mahakki mapulsi asi asuki matik tele. Pokpadagi nungaiba saruksu pangsaraktre. Mahakki ni haibada mama mabadusu lin aduna loina hatokpikrabani. Kwak nupi aduna mahakki mapulsi asibu kayam yamna telibano karamna mahak sigadawriba lin aduna mahabu siktuna sigadawribani. Mahakna ningthau macha asiga lohongba numit aduda lin aduna mahakbu soidana chikkani. Haibiribasibu mahakki patika amata leiraroidra. Lei adubu pangthokpadi ngamloi. Kanana wafam asibu khangduna mahakki patika oibigani. Adumak mapunsi tienkragani. Adudi patika ado karam tawgadabano aingondadi haiba yaroidra. Ningthau macha asiga Rajkumari asiga lohongba numit aduda nupi asi lin aduna satra makhongdagi thoraklaga ahanbada funga lairuda hana laigani. Adugi matung nupi asna tumliba mafam aduda laklaga chikkadabani. Adubu lil asi mantri macha asina nattanadi kananasu hatpa ngamloi. Maramdi mantri macha asina lin asigi yai adu pai. Funga lairudagi hek thorakpaga mantri macha asina thanga mana makak tare thokna kaklaga chatra makhongda phumlabadi nupi asibu soidana kanba ngamgani. Adubu nupi aina ngasi hairibu wafam ase nangna kanagumba amatta haiba yade. Karigumba nangna natraga ataba miyoi amana aigi wafam asibu kanagumba miyoi amada tamba thoklabadi wari adu tamba loirakpada mahakki macha adu nung ongani. Asukya mathaudang saubo oireko nung onkraba mahaktodi amuk hanami olakpadi yararoidra. Yagani mahakna mating pangluriba mahak adugi machado ahanba hek poklakpada ikheng aduna nung onkraba mahakta iruzabirabadi amuk hana taibang mi olakani. Adumakbu oidunasu kananadi mahakki machabu hatuna nung aduda iruzabiningani. Kwak pitambor matai manawna sanariba wari adu ngasai makhai tumba yadana lairuraba mantri macha aduna loina takre. Mahak yamna pakhatpa phawrami. Nongaladuna makhoi ahum adu mayumna halakle. Ningthau aduda makhoina chatlubada thoklakpa thengnarakpa pumnamak loina tamlami. Rajkumari adusu ningthaugi mamau oijanaba thaurangsu sinkre. Ngasi ningthaugi macha nupa lohongba numitni. Aduba mantri macha adudi lohongbagi karisu sin langba yauda pizao ame illaga machi masida adumak ungduna lei. Mahakna adumna tawbudu mahakki marup oiriba ningthau macha adunadi wakhal adu chingnadaba ngamlamde. Rajkumari asibu mantri macha asna nungshiribra haina wakhaldasu khalami. Adumakbu mahakarisu hangludre. Mahakki lohongba numit adugi tawfam thokpa mathaudang adu adumak tawduna laikre. Lohongbagi thauram adudi loisinkre.
ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯤꯟ ꯑꯗꯨ ꯖꯇ꯭ꯔꯥ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯐꯨꯡꯒꯥ ꯂꯩꯔꯨꯗ ꯇꯔꯦꯠꯂꯛ ꯀꯣꯏꯔꯝꯃꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯐꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯂꯤꯟ ꯑꯗꯨꯕꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯊꯠꯂꯤ꯫ ꯃꯍꯥꯛꯅ ꯂꯤꯟ ꯑꯗꯨ ꯀꯛꯄꯗ ꯏꯔꯤꯛ ꯈꯔꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯃꯥꯏꯗ ꯆꯣꯡꯂꯝꯃꯤ꯫ ꯂꯤꯟ ꯑꯗꯨ ꯍꯥꯟꯅ ꯐꯖꯅ ꯈꯣꯝꯖꯤꯜꯂꯒ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯊꯣꯛꯅꯔꯒ ꯖꯇ꯭ꯔꯥ ꯃꯈꯣꯡ ꯑꯗꯨꯗ ꯇꯧꯗꯨꯅ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯧꯗꯥꯡ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯥꯏꯗꯨꯗ ꯇꯩꯔꯤꯕ ꯏꯔꯤꯛ ꯑꯗꯨꯅ ꯐꯠꯇꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯤꯖꯤ ꯈꯔ ꯂꯧꯔꯒ ꯃꯥꯏ ꯑꯗꯨꯗ ꯇꯩꯔꯤꯕ ꯏꯔꯤꯛ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯇꯩꯊꯣꯛꯂꯨꯕꯗ ꯈꯪꯍꯧꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ "ꯏꯃꯥ, ꯀꯅꯥꯅꯣ?" ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯈꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯈꯪꯂꯦ ꯃꯍꯥꯛꯁꯨ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯄꯥꯝꯕꯁꯤ ꯁꯣꯏꯗꯅ ꯆꯨꯝꯂꯝꯂꯒꯅꯤ, ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯧꯏ꯫ ꯀꯣꯅꯨꯡ ꯑꯗꯨ ꯃꯤꯌꯥꯝ ꯇꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗꯦ꯫ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯈꯟꯈꯤꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯀꯌꯥꯗ ꯊꯥꯖꯔꯨꯕ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯁꯤꯟꯅ ꯊꯣꯛꯈꯤꯕ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯪꯉꯤ ꯍꯥꯏꯅ ꯃꯁꯥ ꯃꯇꯣꯝꯇꯁꯨ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯨꯕꯒ ꯇꯧꯊꯣꯔꯛꯄ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯔꯝꯗꯕꯁꯤꯗ ꯃꯍꯥꯛꯁꯨ ꯄꯦꯟꯗꯕꯅ ꯂꯣꯏꯔꯝꯃꯤ꯫ "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯄꯥꯅ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯗ ꯏꯄꯥꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯆꯦꯟꯈꯤꯕ ꯂꯩꯇꯦ꯫ ꯅꯪꯕꯨꯁꯨ ꯑꯩꯅ ꯑꯐꯕ ꯋꯥꯈꯜ ꯑꯗꯨꯃꯛ ꯆꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤ ꯏꯄꯥꯒꯤ ꯊꯥꯖꯕꯁꯦ ꯅꯪꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯦ꯫ ꯏꯄꯥꯕꯨꯁꯨ ꯅꯪꯅ ꯃꯤꯌꯥꯝꯃꯥꯡꯁꯤꯗ ꯏꯀꯥꯏꯕꯤꯔ ꯈꯨꯝꯍꯜꯂꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ." ꯃꯄꯥꯅ ꯑꯗꯨꯝꯅ ꯀꯞꯄꯗꯨ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯏꯖꯠ ꯑꯃꯗꯤ ꯃꯄꯥꯒꯤ ꯏꯖꯠꯀꯤꯗꯃꯛ ꯈꯜꯂꯛꯏ꯫ "ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯀꯩꯅꯣ? ꯍꯥꯏꯌꯨ, ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯄꯤꯔꯣꯏꯗꯕ ꯅꯠꯇꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯄꯤꯛꯄ ꯅꯪꯗꯤ ꯁꯥ ꯉꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯤ꯫ ꯇꯨꯀꯠꯆꯩ꯫ ꯍꯥꯏꯌꯣ, ꯍꯧꯖꯤꯛ ꯍꯥꯏꯌꯣ, ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯒꯤ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ." "ꯃꯔꯨꯞ, ꯑꯩ ꯁꯤꯕꯗꯒꯤ ꯏꯖꯠꯅ ꯍꯦꯟꯅ ꯀꯤ꯫ ꯃꯤꯑꯣꯏꯕꯅ ꯍꯤꯡꯂꯤꯕꯁꯦ ꯏꯖꯠ ꯑꯃꯒꯤ ꯃꯈꯥꯗꯅꯤ꯫ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯑꯩ ꯏꯖꯠ ꯂꯩꯇꯅ ꯑꯗꯨꯃꯛ ꯁꯤꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯩ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯒꯦ꯫ ꯍꯥꯏꯔꯒ ꯀ꯭ꯋꯥꯛ ꯄꯤꯇꯝꯕꯔ ꯃꯇꯩ ꯃꯅꯥꯎꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯈꯣꯡꯂꯣꯝꯗꯒꯤ ꯍꯧꯔꯒ ꯅꯨꯡ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯦꯛ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯐꯤꯕꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯅꯨꯡ ꯑꯣꯟꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯅꯤꯡꯉꯝꯗꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯦꯛ ꯀꯞꯂꯦ꯫ "ꯏꯇꯥꯎ, ꯏꯇꯥꯎ, ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯏꯇꯥꯎ, ꯏꯇꯥꯎ, ꯄꯪꯂꯕ ꯅꯇꯥꯎ ꯑꯩꯅ ꯏꯇꯥꯎꯒꯤ ꯄꯨꯛꯆꯦꯜꯕꯨ ꯈꯪꯗ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯔꯨꯔꯤꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯂꯝꯃꯨ ꯏꯇꯥꯎ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯇꯥꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯦ ꯑꯃꯨꯛꯇ ꯀꯧꯎ꯫ ꯅꯪꯒꯤꯗꯃꯛꯇ ꯃꯍꯥꯛ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯅꯪꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯈ꯭ꯔꯦ꯫ ꯏꯕꯨꯡ, ꯅꯪ ꯑꯃꯨꯛꯇ ꯈꯨꯝꯂꯛꯈꯣꯕ꯫ ꯅꯪꯒꯤ ꯅꯇꯥꯎꯅ ꯇꯦꯡꯊꯥꯅ ꯀꯞꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯏꯕꯨꯡ,
ꯅꯆꯜꯒꯤꯗꯃꯛ ꯑꯗꯨꯛ ꯂꯨꯕ ꯊꯧꯗꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄꯤꯔꯝꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯝꯅ ꯂꯩꯒꯗꯕ ꯅꯠꯇꯦ. ꯅꯆꯜ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯊꯋꯥꯏ ꯀꯣꯛꯋꯥꯛꯇ ꯍꯥꯞꯇꯨꯅ ꯀꯟꯕꯤꯔꯛꯂꯒ ꯑꯩꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ? ꯑꯍꯥꯟꯕ ꯑꯩꯒꯤ ꯐꯪꯖꯕ ꯏꯆꯥꯗꯣ ꯏꯕꯨꯡꯒꯤꯗꯃꯛ ꯀꯠꯀꯅꯤ. ꯏꯕꯨꯡ, ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯈꯣꯀꯣ. ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯅꯤꯡꯉꯝꯗꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯂꯤ. ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ. ꯃꯍꯥꯛꯀꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯗꯨꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯃ ꯃꯕꯨꯛꯇ ꯃꯤꯇꯝꯂꯛꯂꯦ. ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ. ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯅ ꯍꯦꯛ ꯃꯤꯇꯝꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯥꯕ ꯊꯛꯄ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗꯅ ꯎꯪꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯃꯃꯧ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯍꯣꯡꯈ꯭ꯔꯦ. ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄ ꯅꯨꯃꯤꯠꯇꯨꯗ ꯀꯔꯝꯅ ꯃꯆꯥ ꯑꯗꯨꯕꯨ ꯊꯋꯥꯏ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯃꯀꯨꯞ ꯃꯊꯥ ꯁꯨꯖꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯅꯥꯎꯈꯥꯏꯔꯦ. ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯛ ꯅꯥꯎꯈꯥꯏꯔꯛꯄꯒ ꯃꯃꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯇꯨꯗꯤ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯂꯒ ꯍꯦꯟꯅ ꯀꯞꯆꯔꯝꯃꯤ. ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯇꯨꯝꯗꯅ ꯃꯆꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ. ꯆꯥꯔꯕꯁꯨ ꯃꯤꯠꯐꯝ ꯑꯗꯨ ꯃꯆꯥꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ. ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯨꯝꯂꯕꯁꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯖꯩ. ꯑꯌꯥꯝꯕꯅ ꯇꯨꯝꯗꯕꯅ ꯃꯁꯔꯨꯛꯅꯤ. ꯑꯗꯨꯒ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯃꯆꯥꯅ ꯍꯦꯛ ꯇꯥꯏꯕꯪ ꯑꯗꯨ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞꯇꯨꯗꯒꯤ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯐꯥꯎꯕ ꯌꯦꯡꯗ ꯃꯆꯥꯒꯤ ꯑꯁꯦꯡꯕ ꯇꯟꯖꯥ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯉꯥꯡ ꯑꯗꯨ ꯎꯞꯄ ꯍꯩꯕꯒꯤ ꯇꯟꯖꯥꯗꯤ ꯌꯧꯔꯛꯂꯦ. ꯃꯃꯥꯅ ꯁꯦꯝꯕꯤꯔꯤꯕ ꯃꯍꯥꯛꯀꯤ ꯐꯝꯄꯥꯛ ꯑꯗꯨꯗ ꯎꯞꯇꯨꯅ ꯑꯃꯨꯛ ꯑꯄꯤꯛꯄ ꯃꯈꯣꯡ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯁꯥꯟꯅꯔꯤ. ꯃꯃꯥꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯅ ꯃꯃꯣꯟ ꯅꯣꯛꯆꯩ. ꯃꯈꯣꯡ ꯃꯆꯥ ꯑꯗꯨ ꯃꯨꯈꯠꯂꯒ ꯑꯃꯨꯛꯁꯨ ꯎꯞꯅꯕ ꯍꯣꯠꯅꯩ. ꯑꯃꯨꯛꯁꯨ ꯍꯦꯛ ꯉꯝꯗꯅ ꯂꯣꯡꯅ ꯍꯦꯛꯇ ꯇꯥꯔꯛꯏ. ꯅꯝꯗꯅ ꯑꯃꯨꯛ ꯃꯨꯈꯠꯂꯒ ꯑꯃꯨꯛ ꯐꯠ ꯎꯞꯈꯤ. ꯑꯉꯥꯡ ꯑꯗꯨ ꯉꯁꯤꯗꯤ ꯇꯨꯝꯊꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛ ꯑꯗꯨꯗꯤ ꯊꯦꯡꯖꯤꯜꯂꯛꯄꯒ ꯇꯨꯝꯗꯕꯗ ꯆꯣꯛꯊꯔꯕ ꯃꯁꯥ ꯑꯗꯨ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯃꯁꯥ ꯑꯗꯨ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯨꯝꯖꯒꯦ ꯈꯟꯖꯩ. ꯑꯉꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯁꯥꯟꯅꯕꯅ ꯍꯦꯟꯃꯟꯕꯅ ꯃꯍꯥꯛꯅ ꯀꯣꯜꯂꯤꯕꯗꯨ ꯃꯨꯛꯊꯦꯛꯂꯒ ꯑꯗꯨꯃꯛ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩ. ꯎꯄꯥꯏ ꯂꯩꯇꯦ. ꯎꯏꯔꯨꯝ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛ ꯑꯗꯨ ꯃꯆꯥꯗꯨꯅ ꯁꯥꯟꯅꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ. ꯈꯪꯍꯧꯗꯦ ꯃꯍꯥꯛꯁꯨ ꯎꯈꯣꯡ ꯑꯗꯨꯗ ꯉꯥꯗꯨꯅ ꯐꯠ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯃꯅꯥꯏ ꯃꯁꯦꯟ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯧꯊꯣꯔꯛꯂꯝꯃꯤ. ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯉꯣꯟꯗ ꯃꯆꯥ ꯑꯗꯨꯕꯨ ꯁꯤꯟꯅꯩ. ꯀꯔꯤꯒꯤꯗꯤ ꯌꯦꯡꯅꯤꯡꯂꯣꯏ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ. ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯥꯎꯕꯗꯤ ꯍꯦꯛ ꯌꯦꯡꯗ꯭ꯔꯦ. ꯊꯥꯡꯁꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯈꯣꯡ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯑꯉꯥꯡ ꯑꯗꯨ ꯊꯝꯂꯒ ꯃꯃꯤꯠ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ. ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯃꯆꯥꯒꯤ ꯃꯉꯛ ꯑꯗꯨꯕꯨ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯛꯏ. ꯑꯁꯣꯝꯗꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨ ꯎꯏꯔꯨꯝ ꯇꯧꯔꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯏ. ꯃꯆꯥ ꯑꯗꯨ ꯂꯩꯔꯝꯗꯦ. ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯅꯪ ꯀꯗꯥꯏ ꯂꯩꯒꯦ? ꯆꯦꯟꯆꯠꯇꯨꯅ ꯂꯥꯛꯏ ꯅꯨꯡꯒꯤ ꯃꯨꯔꯇꯤꯒꯤ ꯃꯅꯥꯛꯇ. ꯏꯃꯥꯒꯤ ꯊꯋꯥꯏ! ꯏꯃꯥꯒꯤ ꯃꯥꯡꯖꯔꯦꯗꯅ! ꯃꯥꯡꯂꯦ! 이마기 타와! 이마기 타와! 이마니 망설이다 나! 이마기 타와! 단자 아두 마룹 아두 이케가도나 잠톡보 로이락바 단자니 마룹 아두수 다이방위 올라두나 마마 아두로 땡타리바두 예nga가 갑자리 이타오 아이게 뻔시 아시디 까토크라바니 가리기도 낭나 낭기 마마 얌라바 란부 아이기 다방 예ngo 이잘라신나 깝리바세 낭부 예ngba ngamlibro 이보 아수구하바 사이나시가 시부 강한비가 나 보이르바니 아이게 다와에세 이봉니 간미람다바니 나 파이 아이 강무감드리 이봉 아이게 사비요 아이게 사비요 와하이 아세 하이람라가 마마 오이비 마학 아두디 완타크리 mayam aduna laikannaba hotnari
ꯀ꯭ꯋꯥꯛꯄꯤ ꯇꯝꯕꯣꯔ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫